अहानबदा ngasi gi maroi ba pausing thamjari Taramathoi suba Manipur Legislative Assembly gi tare suba budget session ngasi loisin kre session asigi aroi ba sitting da ngasi department manga gi apun ba senphom lupa crore lising amaga nifu mathoi lakh manga ga lising yankhai gi mari pass tawkre Mitai singbu ngak senduna thamba haibasi laingak asina su sawgatli haina Chief Minister N Birena haikre Narendra Modi gi haithoi singthoi bana ngasidi India na malem gi leibak singi marakta mafam ama kanba ngamle haina Governor Dr Najma Heptullah na haikre Catholic School Kansipur ngasidagi amuk hanna thonglon kre mahairoi sing mayumda hanakre Amadi Manipur dagi Sikkim da oza oiba mioi ama mihathi na hatok laga thanamle Sikkim police na chingnaba mioi ama fare Kurumzari Times of Manipur News mi eng tabiri bapunamakpu Arun Blana taramna oksari ngasigi maru eba pausing miyamda santokna pizari Taramathoi suba Manipur Legislative Assembly gi tare suba budget session ngasi loisin kre punna sitting tara laikhiba mifam aduda ngasi loisin ba numita tongan ba demand manga gi apun ba senfam lupa crore lising amaga nimfuga mathoi lakh manga ga lising yankhage mari pass tawkre finance ki insasu oriba Deputy Chief Minister Y Joy Kumar na House of Puthokiba demand sing adudi demand number 9 information and publicity demand number 11 medical health and family welfare services demand number 21 commerce and industry demand number 35 stationery and printing amadi demand number 38 panchayat ni demand sing asi pass tawnana ba khanabada opposition gi member sing AK Mirabai KS Joy Kishan O Lukhoi TS Lokeshwar K Meghasandra amadi Surjakumar Okramna demand number 9 11 21 da kat motion sing pukhatuna wafam kaya pukhatki kat motion sing adugi pakhum sing mari leinaba minister singna pakhum pibaga loinana apunba demand manga gi senfam oina lupa crore lising ama nimfugo mathoi lakh manga ga lising yankhai ga mari yanaba yaudana pass tawkhibani Mitai singbu ST lista salhanaba sarkar asina recommendation pining dibasi karigino haina opposition gi member MLA K Meghasandra na ngasi sathaki ba assembly mifamda phongdokre mitai bu ST lista chalhanaba sarkar asina recommendation tang taruk phawgi manungda center da thagadabani karigumba thadaba taragadi general strike tawguni haina STDCM na laukthokiba aduna miyam da fawriba charangnaba aduki yenglaga Pukhalakhiba calling attention adugi matangda K Meghasandra na issue asi araiba ama oiraktre ngarang miyam gi oiba asobo khongset ama satkiba aduna mayek laraba khudam ama oire laibak sigi ningthau yauna satkiba khongset aduna ngasigi mitai bu ST lista chalhangadabani haibasi mayam punumaki asobo wafam ama oire state asida tongan ba issue kaya lairi apikpa state asida lairiba masing yamjadaba furup oiriba mitai bu ngak senduna thamba haibasi tangai fade singi lamdadi constitution gi article 371C na ngaktuna thamli adubu tampakta lairiba masing yamjadraba mitai singi oibadi ngaksenaba pambai amata laite masigi mathakta mafam asida tongan ba furup kayasu khundari luraba tanfam asida STDCM na mitai bu ST gi lista chalhalo haiduna hawrakleba ihau asida ngasi fawba sarkar asina asengba ama haidana lairibasi karigino state cabinet na waref ama lawraba Center the recommendation thabada kayamuk yamna kaibage atopa furup singda sokani haibagi akiba leibra British ki matamdagi hauna mitai bu ST gi lista sanduna lakhe haibasi khangnaraba wafam amani scheduled tribe ki lista Chanbada atopa furup amatada sokadaba laite sarkar asina recommendation ama thabada kaya yamna sarkar da sokadaba laibage haina house ta thamki calling attention adugi pakum piraduna home gi ensa supuriba Chief Minister N Birena scheduled tribe demand committee na thamliba wafam asi yamna chumba wafamni miyam hawrakliba ihau asida ngasidi Manipur gi ningthau fawa yausilakle mising yamjadaba mitai furup asi ngaknana ba honaba yamna tangai fade singda lairiba isil inaw singidi Bharat ki Sangvidhan gi article 371C gi makhada ngaklo ama pirabani na khara makhaidi fari tongan ba furup kaya laiba lamdam ama oibana yamna kupna naina hoba ama changi Manipur State Commission for
Scheduled Tribe su lairi Ministry of Minority Affairs su state asigi socio economic survey amadi ethnographic report pikala o haibagi wafam su lairi bani punamak oiduna su ing sok listing amaga chanipan maudraga mathoigi matamdagi swarakpana ngasigi awaba asi nanglibani matam amada state asida ILP chanaramle adubu lokthokre Scheduled Tribe ki list su Salam badasu lokthokhi punamak asi amuk hapchinaba honabani sarkar asina athubada kari toba yagadage habadu khanagani haina house ta thamki Directorate of Information and Public Relations DIPR gi full time director ama laitabana yamna maru oiriba department asigi maraiba kari oigadage haina AK Mirabai na ngasi sathakiba assembly mifamda fongdokre apunba demand manga pass taunanaba finance ki incharge su oiriba deputy chief minister Y Joy Kumar na puthokiba demand sing adugi manungda demand number 9 information and publicity gi demand khanabada policy cut pukal aduna MLA AK Mirabai na haikibada democracy dadi media havasi laibak adugi mari suba yumbini hainaribani journalist singna laibaki demak lauriba thodang asi asuki matik sawi mapan gi journalist singna honoriba asidagi aikhoigi iramdam gi journalist singna honoriba asina karisu tabanate sarkar asina journalist singini haiduna langjing asobada semgani hairiba press park asi munna thigalubada langjing asobada oiramdre hainobok haiba langjing dagi satharaga laiba khul amada oiramle hairiba mafam asi mari lainaba official sing satunai yengsin birabara mafam asi press park ki oinadi mafam saba oide sangpham lambisu laite sanjabung oina laiba mafam aduda park saba habsi apenba oiroi mafam adugi miyamna mafam aduda press conference togduna mafam chade haina haikhiba laikre chaurakna acre 3.3 rom park sauba mafam aduda press park saba yaroi haina lamdam adungi miyamna ihau ama lakhibasu laikhrabani mafam chaba ama khanbiba yaroidra amaromda langolda press academy ama thamnanaba mafam khankhiba adu housik phawda kari status laikhrabage karamba matamda saba haugadoribno aduga karamba matamda sangabagi pandamsu thambage hainasu hangki loinana sarkar gi yamna maru oriba loisang amani hairiba DIPR asi housik phawda full time director ama laitabana department asi thabak thoramda asobo khudong chadaba ama mayoknare full time director ama hablagadi department asi hena mapangal kanba ama oigani haina house ta thamki amaromda demand adugi khanabada saruk yaraduna MLA KS Joy Kishanna sarkar asina paikhatpa thabak thorom yauna pause singi khuthangda advertisement tawkibada pifam thokpa payment sing piba ngamdribasi karigino maram pibiu karigumba pause amana sarkar asigi mayokta iba paw phongloragadi advertisement piba kai haiba pawtai media gi machine menbiganu sarkar asina pangthokpa thabak thoram sing miyam da khanghanba honaraga pifam thokpa payment sing pidana thambasi karigino haina house ta thamki ngasi sathakiba assembly mifamda finance ki incharge su oriba deputy chief minister Y Joy Kumar na medium term fiscal policy statement fiscal policy strategy statement and macroeconomic framework statement and disclosure for 2019-20 paper house the table tauki loinana the Manipur appropriation number 2 bill 2019 house the introduced tauki amarom the administrative reforms and training in charge TS Bishojitna Taramathoi Suba annual report of Manipur Information Commission for the year 2017-18 su house the table tauki Manipur da lairiba apunba active service asi nupa masingna lising kunga taruk ka chahumga kumnathoi aduga nupi masingna lising aniga yangkhaini haina home gi insa su oiriba chief minister N Birena ngasi sathakiba assembly mifamda fongdokre question hour gi matamda opposition gi member AK Mirabai na hanglakpa star question 303 gi pakumda chief minister N Birena makha taraduna active service ta lairiba nupa amadi nupi gi oiba tongan ba promotion gi khudong chaba si manai housing nupi police ta IGP DIG SP CO gi rank ta laiba nupi officer sing leire masigi mathakta nupi khaktagi oiba 9 suba IRB company amasu leire haujikti nupi singe mayokta sathaba miyot minegi chang hantarakle fast track court linkhatle charge thuna thagatuna case sing thuna paikhatpa ngamle adubu nupi police ki masing asi awat pakharadi leiri masisu sarkar asina kari toba yagadage haibadu yangsilli nupi singda ahenba mieng thamduna sarkar asina honari haina house ta thamki amaromda MLA O Henry na pukalakiba star question 304 gi pakumda mahut minister TS Syam Kumar na niyam lana sen laurami haibagi matangda IMC gi staff ama suspend tawre IMC asi autonomous body ama oina laibani state government ki oina budgetary allocation asi lupa crore aniga lakh yankhaigi nithoi ga lising marifuga mari ga satret nimfuga mari ni ward number 3
लेखिदबगी अहांगबा मेंसिनबगी इलेक्शन तौननबा होनरी पार्किंग की मतंगदा मयूरनसु पार्किंग लाइसेंस पिरंबा थेंगनकी अदुसु गवर्नमेंट असिना कखथले हाइना हाउस थमकी हौजिक पावगी मरकथन अटेंबर ब्रेक अमतंग लौजरी दोमगिदमक ख्वाइदगी असेंगबा सना ख्वाइदगी अहोंगबा सना असामलदा फंगनजरी अखोइगी सर्विस सिंगदी इनात की ओइबा डिजाइन सिंग रेडीमेड ता फंगनजरी सिंगननिंगाई ओइद्रबा असेंगबा सना खक्तमक पिजरी मनुंग मतम साना ऑर्डर डिलीवरी सिंग पिजरी सना असामल ख्वाइदगी नेमना लौजरी नोमाइजिंग नुमित्सु अदोमगी सर्विस ता लेजरी Ngasimak Lengsin Birau, Lamzingba Jewelry Private Limited, DM College Road, opposite Memsi Mall, Thangmaiban, Imphal West. Email lamzingbaJewelry@gmail.com. Website www.lamzingbagoldbank.com. Contact us at 764293445 and 940-299-2391. Lamzingba Jewelry. Good quality is our priority. ब्रेक की मतुंगदा मयाम मुखहना तराम नौकसरी नरेंद्र मोदी की हैथोई सिंथोइबना ngasi इंडियाना मालेमगी लैबाक सिंगी मरक्ता मफम अमा कनबंगमले इंडियाना अहानबो ओइना मालेमगी मुस्लिम लैबाक यांखै गे तरेत की एपेक्स बॉडी ऑर्गेनाइजेशन ऑफ इस्लामिक कोऑपरेशन OIC मित्ता सरुक याब ngमखिबा असिमक मोदी सरकार असिगी अचोबा माय पाकमनि हाइना मणिपुर की गवर्नर नाजिमा हेपतुलाना फोंगदोक्रे वाफम असि ngasi राज भवन की कॉन्फ्रेंस हॉलदा पांगथोखिबा पावगी मिफम अमदा हाइखिबनी महाकना मखा तारदुना सही यांखै गी ममांग इंग कुमजा लिसिंग अमगा चमापन हुंफुगा मापनदा इंडिया की मिहुट अमा ओइना फरक-उद्दीन अली अहमद ना ऑर्गेनाइजेशन ऑफ इस्लामिक कोऑपरेशन मित्ता सरुक याननबा चलुरगा पाकिस्तान की माइकैदगी अयत पिरकपदगी इंडिया ना सरुक याबा फंखिद्रबा अदुगी मतुंगदा हंदक मार्च की तांग अमदा इंडिया की मिनिस्टर ऑफ एक्सटर्नल अफेयर्स सुषमा स्वराज ना इंडिया की महूत सिंधुना गेस्ट ऑफ ऑनर अमा ओइना सरुक याखिबा अमदी टेररिज्म की मायोक्ता इंडिया ना लेबलिबा अचेतपा खोंगफोंग की मतंगदा मालेम की लेबाक सिंगी ममांगदा पुथोक्तुना खंगहनखिबा सिमक इंडिया की अचौबा माय पाकपनि हाइना लौबा याय हाइखि In the OIC conference, Mrs. Sushma Swaraj was invited as a honored guest, and she was given the platform to speak. Since the first time, Fakhruddin Ali Ahmed went to Rabat to the OIC conference on the objection of the same country, Pakistan. He had to come back and could not make his statement. And it's just 50 years after India participated. हंदक पाकिस्तान इंडियन एयरफोर्स की विंग कमांडर अभिनंदन बु फाजिंदुना थमनुरगा नुमित निनी की मतुंगदा थादोरकिबा अदुगी मतंगदा पौमिसिंगना हंगबा वहंगी पाकुम पिरदुना नाजमा हेपतुलाना मखाताना पाकिस्तान हाइबा लेबाक असि टेररिस्ट सिंगी ख्वाइदगी साफबा मफम अमा ओइरे हाबसी मालेमना खंगलबनी विंग कमांडर अभिनंदन बु फाजिलुरगा अमुक थादोरकिबा अदु तसेंगना मालेमगी लेबाक सिंग मरु ओइना Saudi Arab amadi UAE gi maikaidagi Pakistan fajinkiba Abhinandan bu thadoknanaba akanba wafam amadi condition kaya thamjilakpadagi pressure amada thadorokpani haina su fongdokhi. You know, I'm very happy that Wing Commander Abhinandan came back safe, and there was a pressure both from the world and especially from Saudi Arabia and UAE. We thank the Prime Minister for his strong friendship, because the Crown Prince of UAE had come for our Republic Day as a special guest, and the Crown Prince of Saudi Arabia just visited India.
lalholu KCP People's War Group na Catholic Mission Society da thamlakhiba wafam bu ngak na chatte haibagi wafam thamladuna Catholic School singi mahiroi sing puthok pusin tawriba van service amadi oza singda khut tharagani haiba wafam lamdam asigi print amasung electronic media gi khuthangda phondor khraba matungda akiba laibadagi Kansipura laiba Catholic School ngasidagi thong londuna mahai tambiba lepkre ngasi mahusagum van service tawriba sing amasung mahiroi singi mama mapa singna angang sing school da Tinaraki, Adumaku School Thong Lolambadagi, Angang Sing Mayum the Hanaki, Sangai Pro the Laiba, Little Flower Amadi St. Joseph School di Mahusagum Adumak Thong Hangnaki, Nakalamaronda, Tom TV News na Fangba Paugi Matung Inadi, Oirakli Bawatok, Asiga Mari Lainana, Nasi Mantipuki the Laiva, Vice of House, Catholic Mission School gi, Singi Oiva, Mifam Amasu, Pangtokre Hairi. Manipurdagi Sikkim da oja oiba ama mihati na hatolaga thanamle Sikkim police na chingnaba mioi ama faraba mioi adu college adumakta da contract thabak tawba Thobal mayum Fazal sahi kuntraga mathoi ngakpigani sahi kuntraga humdoi apokpa TS Abdul Satar kawi yaripok tulhel dagini mihat adubu yaning daba phongdoktuna ngasi Foyeng lambi thatuna wakat mifam sathakre thogdok asi haukiba March ki tang ani amadi ahum gi nonga lamdaida Sikkim gi Ranipul bypass rota thokibani thogdok aduda laikhidraba mioi adudi angom ingocha chahi nimfuga taret apokpa laikhidraba angom omor Foyeng sabal laikai dagini hojik na College of Engineering and Post Harvesting Technology Ranipul Sikkim da assistant professor oina thabak tawbani thogdok asigi matangda Tom TV na fangba pawgi matung inna angom ingocha amadi Fazal anigi marakta thogdok kharadagi nungaina da ba khara laikhi March ki tang anigi numidangda angom ingocha wedding reception ama yawba chakhibani numit adugi ahing maktada Fazal na ingocha gi loinabida phone taroktuna nangi nupa ingocha hingna uninglabadi Ranipul bypass road ki thongkhongda nathanta lao nangi nupa hatfiroi karigumba mi ataigal loinaduna laklabadi nangi nupa ingocha hingna uba fangloi haina ki halakiba laiki hairi mihat asibu yaning daba phongdoktuna ngasi chakpa Foyeng Sengot Palufna sinduna Foyeng gi yamlaba miyamna Foyeng bazar da lambi thatuna wakat mifam sathaki wakat mifam aduda saruk yakiba mioi kyana wafam kayamasu phongdorakhi inaul pasal iji kari marangino ma bhat pada ma so inaul par phangbo ko maina ma busa maya ma putu agar phachi tawra hat pada ai ko pame kari manang kita bakti lawan pas har pada ya maya mama na puto har pada phachi to har pada oi pame ina na ban ma bu am pore ma kari manang ino har pada kari manang ibu har pada oi pada ko kang pame ma bu to har pame ko na Manipur Human Rights Commission MSRC award pana pik thale commission asigi laifam thokpa office building dagi hauraga infrastructure manpower amadi sel thumgi award pa kaya laibana commission asi mathau ningthina tawba ngamdre haina commission asigi acting chairperson senior advocate khaide manina haikre wafam asing asi lamfel patalaiba commission asigi office ta pangthokiba paugi mipam amada phongdokibani mahakna makha taraduna mamang sahigi august ki tang 19 da Constitute Tokiba MSRC ki staff punna chamaga kuntra mari legadabani haina National Human Rights Commission na haikiba laikrabasu ngasi fawwa commission asigi award abasing yengsin bidana lairi tangai fadana commission asigi administrative division gi staff taraga mari law gi taraga mathoi investigation gi taraga mari research ki oina staff Nipan Galoinana Manipur government ki secretary ama amasung IGP ama PB Naba chief minister chief secretary principal secretary finance amadi secretary law gi mafamda ai baserel su pishinka laikrabani haiki machi aina khanbadai chamchamna women bu chaiba nate women na aduga press na adi prajana human rights commission chi karino ai besi khangnaramdriya machi institution amani asuk yam chawgadabani सरकार चिन्ह पाइखली पुनमक से ह्यूमन राइट्स कन्नन बने मधुगुंब सरकार ने ह्यूमन राइट्स कन्नन लंबी थोंग सेम साब प्रजा की पॉलिसी प्रोग्राम याब मैम से ह्यूमन राइट्स के मनुंग चनमनी सरकार सिने ह्यूमन राइट गाकदोरिसे माना गाकपंगमदबनीना लोइना ngमदबनीना सरकार की असोइबा सरकार के सिक्योरिटी ना सरकार की ऑफिसर सिंगना सरकार के IAS सिंगना IPS सिंगना सरकार के कर्मचारी सिंगना योइबे की हक मांगन बा प्रजा के हक मांगन बा तौरब कांदा वासदोक ओइना ह्यूमन राइट कमीशन ना लाउर उ खोंग उ रिकमेंड तौर उ तगुदबनी हाइबसिदा
सरकारना मधु इनगदमने लमदम असिदा महौसागी खल काइथरगलिबा असि कननबा मियाम अमदि तोंगान तोंगानबा ऑर्गेनाइजेशन कयाना अकनबा खोलाव कया लाउरबसु उमंगदगी उवा कया यांथतुना ललोनबगी थबक लेपलैट्री उखरुल डिस्ट्रिक्ट की मनुंग हंजिनबा उमंगदगी यांथतलगा ललोनबगी दमक ट्रक अहुमदा पुरकपा उसिंग ngarang संसदता लैबा तरासुबा सेक्टर असम राइफल्स की कांगबुना फारबा उसिंग अदु उखरुलदगी इम्फाल लानख्रबा मतुंग दिमापुरदा पुननबा होनरंबनी सौराकना लुपा लाख निम्फुगा मंगा रोंगी बेलु ओइगनी फागलबा उसिंग अदु DFO उखुलदा खुसिनक्रे अमरोमदा ngasi nungtil pung ama makhairom taba matamda Thaubal District Police Commando gi kangbuna yaripok huyen hayen labuk pali manaktagi mari leinaba che sang yaudana upuramba miyoi amasu faraba miyoi adudi yaripok khoirom haitoi pokpidagi Muhammad Ikram sahi kunga manga apokpa Abdul Salam kawi fagalaba using adu DFO Thawalda kusinakre pagumirthana atenba break amatanga logzari saya mitegi kan whatever This pond is not an ordinary one. It is a place of history that still remains to tell us the story of an unbreakable relationship between Assam and Manipur. Mangda Lairiba Pukri Asina Assam Amasung Manipur gi Marakta Kari Mari Lenerami Sigi Matanga Ahanbo Oina Times of Manipur na Miyamda Paudamgani. Moglo Hariba Wahaya Sikarino, Miyan Taminesi Times of Manipur. Break ki matungda mayam bamu kahana taram noksari social media da laingak ki mayokta akanba wahai wata season aduna ngang saklubagi maralda laingak na faduna NSA panduna jail da thamliba Keso Sandra Wangkhemsa ge aroiba hearing ngasi High Court of Manipur da chathakre adum oinamak aroiba hearing adu reserve togduna thamkre panba yabadi Keso Sandra masamakna petitioner oiduna file tawrakhiba writ petitioner criminal number 18 of 2018 ge makhada hearing adu chatharakhibani Manipur University की BC Adya Prasad Pandey की argument hearing ngasi Justice Lunu Sungkum Jamir amadi Justice KS Nobin Singh की High Court की Division Bench amana loishin kre loinana Division Bench asina case asigi PIL Singh March की tang taraga mangada lokal lagani haina left kre मिटई मैतई बो सेलु ट्राइब लिस्टा चलहंदुना भारत संविधान के आर्टिकल 371 की मखादा ngaklo phanghanbiu haiba dabi tawraduna ngarang sakhiba miyam gi khongchat mai pakhhanbagi dama khongchat asida saruk yakhiba Manipur district pungnamakti lakhiba miyam maru oina club intellectual maira paibi tongan ba government ki department law enforcing agency financial institution sing amadi thabak tawriba miyoi sing Nongmagi sara taliba sing print amadi electronic media transport amadi cell amasung wakal thona hapi rakhiba punamakpu scheduled tribe demand committee Manipur na thagatpa phongdorakli MSPDCL की मखादा मतम कुइनदगी लाइनमैन अमदी जूनियर टेक्निकल असिस्टेंट ओइना थबक तौदुना लाखलबा थौमी सिंगना मतम कुइनदगी तांदुना लाखपा दाबी असेंबली सेशन दा खनबियु हाइबा दाबी तौरदुना ngasi कैसामपाता लेबा MSPDCL ऑफिस ममांगदा वाकत मिफम सथखरे वाकत मिफम अदुदा सरुक याखिबा ऑल मणिपुर क्वेस्ट स्टाफ यूनियन की जनरल सेक्रेटरी के सुदेश कुमार ना थौमी सिंगना मतम कुइनदगी तांदुना लाइनमैन अमदी जूनियर टेक्निकल स्टाफ सिंगी रेगुलराइज बियु थौमी सिंगना मायोकनरिबा अवाबसी लैंगाकना उबिदुना अनोबो पोस्टिंग लौबदा हानदगी लेरक्लबा थौमी सिंगदा खुदोंग साबा पिबियु हाइखे
MSPDCL dagi kwek sida pithok bire kwek sida pithok sida matung sida ide khoi government ge khoi da phangda da khudong chaba kari ma amata phangda da moi na thaira ga hoi thambira khoi hariba moi gi chanari ba manung gi policy do khoi na khaji khaji khangba horom dai di MSPDCL dai khoi memorandum kaya ma thajan duna lai aruga honorable CM da honorable power da honorable principal secretary power da gai khoi memorandum tha na dum lai adu bok da ma khoi no ji bok ji adu da na sum them ga lak chi da gi di da khanghau da na Manipur government amadi MSPDCL gi ahang ba pham khar lawrak pa Kaibul Police Station gi lokafta thauri yanduna sikiba Sarat Kumar gi imung manungda laingak na piba lopa lakh manga gi ex gracia ngasi thang kendra gi MLA T Robindrona laikhidraba Sarat Kumar gi mayumda chatuna imung manung gi miyoi singda kusinakre ex gracia gi senfam kusinaba aduda MLA T Robindrona ngasi gi laingak na laikhidraba Sarat Kumar gi loina vid Forest Department da chanaba thabak ama hamnaba process loisilakle misi aduga mari lainana police personnel ahum suspend tawkre thongdok adugi IO yauna personnel ani gi mathakta housing inquiry sathari haina pawdamki Myanmar Army na Myanmar gi ngangkhoi manung da laiba NACN K gi headquarter lawsin ki baga loinana awang nongpok Bharat ki lalhoba sing Myanmar gi ngangkhoi dagi takthok na bahonari ngai serak asida Bharat Sarkar ga santi gi wari sanabada natana framework agreement sign tongnakraba NACN IM gi mathakta su Indian Army na yengsin bahorakle tha asigi ama amusung anida numinini chupna ceasefire ground rule gi wangmada Nagaland gi tongan bamafom da hangba NACN IM gi camp singsu takthokba hokre pau asina hai Assam Rifles amasung Nagaland Police ki apunba kangbuna tha asigi amadagi hauna Nagaland gi Parel district ki manung chanba Baisumpola village star hanglamba NACN IM gi camp thugai kre mafam adudagi masing yamlaba khulai sing phagat pangam khibaga loinana lairamba lanmi sing tankhai kre hairi Bharat lenga ki mayokta lamdam asigi munbi khraba ningtambabu hanjil hanaba khulai paiduna lan hauramba tongan ba lal holup singi maraktagi mahosa gi punsi marelda hanjinba pamduna ngasigi lengakta khulai thadoktuna sangjara khraba Sarendri Singhi dambak ngasigi lengakna pifam thokpa khudong saba sing phanghanaba chathariba assembly mifam da chap chaba warep lobidrabadi All Manipur Surrender Welfare Association akanbak khongjang sangsinaba sem sare haina association asigi chairman M Thambal ngau maitai amadi secretary Peter na punna khujek piduna tholokpa cherot amana hairi Imphal City manungda thoganingdaba thodok sing thoktanaba Imphal West District Police na lokhalakpa section thaurangi saruk ama oina ngasi ayuksu Imphal West District Police ki additional SP Operation AZ Sharma gi mityang makhada Imphal West Commando Bazar Unit na City Police Station gi manung chanba Masjid Road Maharani Thong Polo Ground maningi akoibada park sana thibo humbagi thabak sathakre ayuk pung 3 minute 35 dagi 9 minute nimfu pawba sathakiba operation aduda punna miyoi chet satret ko humpugani thoi verification tawki Maduda masagi saktak se yaudaba miyoi nimfu humdoi makata na wahang pahang sathanabagi damak City Police ta sinaki Lamdam asida khundaminariba Tangkhul Phuruk ki maru marang hunbagi kumhai Luira Festival ngasi Ukhrul District ki Hengpu Village ta pangthokre nat ki oiba jagoi isai mukna amadi sakhen bising sangdamnabana thorom adugi mapung oiba saktam oikhi All Manipur Working Journalists Union Amjugna RIMS Department ki Nephrology Department ga khusam naduna tha asigi taramari da Manipur Press Club ta Paumi Singhi oiva free kidney disease detection camp pangthok lagani camp aduda Editors Guild gi member sing konsingani Paumi nataba singdadi khudong saba sipiroi haina Amjugi serol amana hairi Hojik paliba Manipur Lengaka Muslim Singa Mamangi Yanakhiba Wafam Singh Lok Sabha Mikhalgi Code of Conduct Laktringai Mangoinana Thabakta Onthok Piraktabadi Muslim Khudengmakna BJP gi merep oina Puthorakadaba Lok Sabha gi candidate ki mayokta lefkani haina All Manipur Muslim Organization Coordinating Committee na Fongdorakle ngasi hatta dalaiba Amukok ki office ta pangthokhiba Paumi Singa unaba amada Amukok ki President SM Jalal Saikna Manipur ki land eviction gi matangda Yanakhiba Wafam Singh ngasi phawa thabakta onthokta lairi Prime Minister Jan Vikas Karyakram gi makhada minority singi pipam thokpa sakthung sing pibidre Wakaf Board ki makhada lairiba oja chamaga yankhai regularization toba haibana chingba mamangda laingak kayana khiba wafam sing thabakta onthokpiu haina fongdorakli Numit mangani gi manungda hariba thauksing se pangthoknanaba kayarak hanna akhoi organization na akhoi Manipur government da akhoi approach toroba phawbada ngasi phawba masi pangthoktana lairi
इवेक्शन तौगनी हाइदना अदुमाइना यामना मिनुंगसी याउदना तौबिखिबा मदुदगी ngasi फावबदा हारिबा खुंगंगसिदा तौखिबसि नतबा अतोप मफम अमा फावबदा तौबगी वाफमसु लैतरी अदुना मदैदा अवाब ताखरबा युम लैजत्रबा मियोय कयामना ngasi कोचत चलगा रिलीफ कैम्पदा अमदि तोान तोान मफमसिंग वाना लेलिबा मियोयसिंग असे अखोगी लमदमसिगी प्रजा ngakतनी अखोगी लमदमसिगी चिलिदाउ ngakतनी हाइबा वाखलसि खनबिरकांदा मणिपुर सरकारना अखोगी लैरिबा सिविल सोसाइटी ऑर्गेनाइजेशन सिंग दा फमिनरगा यानखिबा अदुबा वाफमसिंग अदुदी फजना थबक्ता अखोई ओंथोहननिंगे हंदक मणिपुर स्टेट असी पांगथोकदोरिबा लोक सभा की मेंबर ऑफ पार्लियामेंट एमपी की जनरल इलेक्शन की दमाग जिरीबाम डिस्ट्रिक्ट तसु जिरीबाम एडमिनिस्ट्रेशन ना सेम साबा लोइसिलकले हाइना डिस्ट्रिक्ट इलेक्शन ऑफिसर डीईओ रोबर्ट सिंह खेट्रीमयुम ना फोंदोक्रे ngasi पांगथोकिबा पाउमी सिंग उनबगी थौरम ADC जिरीबाम बॉबी शर्मा एडिशनल SP एस बासुलान अमदी OC जिरीबाम एल खोगेन सिंगसु सरुग्याखी महाक नमखा ताना फोंदोकिबदा जिरीबाम डिस्ट्रिक्ट असिदा हंदक पांगथोकदोरिबा इलेक्शन दा तौगदोरिबा थबक सिंगी दमक सेम साबा लोइसिलकले इलेक्शन असी यामना इंगना चिकना शांति लेना पांगथोकनबगी दमक सेंट्रल फोर्सेस अमदी स्टेट फोर्सेस सिंगना ngak selagani hainasu फोंदोखी लाइव सिविजिल लाइना कोई कंप्लेन की मींस है सी कोई पब्लिक तक कोई मीडिया की थ्रू दाइजिंग फजना सिनागिरगा कोई फ्री फेयर एंड पीसफुल गनो इलेक्शन से याम सोंगना कोई रेस्पॉन्सिबल सिटीजन्स में कोई वोटर में सिनागिरगा एनी कंप्लेन लापा एनी मॉडरेट कोड ओपन इश्यूज की मतंगदा कोई सिदा काइबा पीबा एनी इंडिविजुअल और ग्रुप और एनी अदर कोई जिरीबाम डिस्ट्रिक्ट पुलिस के एडिशनल SP बासुलाना फोंदोरखिबदा लाक्लिबा इलेक्शन असिदा प्रॉब्लम थोक्तनबगी दमाग जिरीबाम पुलिसना मांगजौनना थौदांग कया लोखटपगा लोइनना लेपा लैतना मोटर व्हीकल ड्राइव कया सथरकली ड्राइव सथबदा मयाई काबा निसा सिंगसु फागतखिबा लैरे हाइना फोंदोरखि नो टू ड्रग्स स्टॉफ मोफलिन सिंह की पाउजेल पुदुना मखोंगना फेब्रुआरी की तांग कुंदगी कंगलादगी लमथारखिबा चजिंग कराम अवांग लैकाई इम्फालदगी एथलेटिक्स मोइटुम मणिकांत सिंह सही कुंगमरी अपोकपा एम गोजेन सिंह अमदी एम रोमिला देबीना ngarang जिरीबाम दा थुंगलब मतुंग ngasi जिरीबाम डिस्ट्रिक्ट तगी सेनापति डिस्ट्रिक्ट की दमग जिरीबाम पुलिस स्टेशन की OC एन खोगेन सिंह ना लमथाखरे लमथाबगी थौरम अदु ऑल जिरीबाम वर्किंग जर्नलिस्ट यूनियन जिरीबाम ना सिंधुना पांगथोकिबनी थौरम असिगा मरी लैनना AJW युगी एडवाइजर TS शरद कुमार ना खोंगसत असी माई पाको ओइसनु हाइबगा लोइनना मणिपुर की मियाम ना मागी दमक अंगम मतेंगसु पांगबिदुना खोंगसत असी बु मपुंग फांसी हाइखि सही कुनमरी खत गायरेबा याम नहावरिबा मुतुम मनिकांतना ड्रग की मायोक्ता होकिबा फेब्रुआरी की तांग खुंसादगी इम्फालदगी खुंसालकुना खोंगना जिरीबाम ताना लाखिबा हौजी जिरीबामदा ngरang asi थुंगरे हौजिमक जिरीबामदगी सेनापति डिस्ट्रिक्ट की दमक खोंसाली हाइरबेना ओसिना ड्रग की मायोक्ता चंगलुलेबा खोंथांग asi दा मागी खोंसेत asi माइ पाको ओइसनो हेदुना ओलजिबा वर्किंग जर्नलिस्ट यूनियन माइकेदगी अपील तौजरा All Jiribam Working Journalist Union की प्रेसिडेंट NG विश्वजित सिंहना हाइकिबदा इनाव असिना हौकिबा फेब्रुआरी की तांग कुंदगी नो टू ड्रग्स स्टॉप मोफलिन सिंह की पाउजेल पुदुना चलिबा असिदा All Jiribam Working Journalist Union Jiribam की माइकेदगिसु माइ पाको ओइरसनु हाइकि वर्किंग जर्नलिस्ट यूनियन की मियोई मिथिंग उनना माबु फना साम थमिनगा कोई काइनना थांग तौरी हारिबा इनाव असिना असिगुंबा कोई मणिपुरदा नो ड्रग्स अमदी नो मोफलिन सिंह हाइबा थिमजिदा मान ससरिबसे मसी माइ पाकवा मियाम पुनमनसु मणिपुरदा लेबिदिबा मियाम पुनमसु हाइदि सगुतपिबा पुंग थोतपिबा अमदी हाइबा मागी पांडमसी फंगनबा अखोगा पुन होनमिनसी मुतुम मणिकांत सिंहना खोंगसत असिदा यामना अवाबा कया थेंगनै मरम अदुना मियामनसु अंगम मतेंग पांगबिउ हाइकि लोइनिना जिरीबाम की पुलिस अमदी ऑल जिरीबाम वर्किंग जर्नलिस्ट यूनियन जिरीबाम ना सुमना तोबिबसी गांखै लैतना थागतचबा अमदी हरावबा पोइ हाइकि सिलिनाव इमाइजा सीजन पुनमना सपोर्ट तोबिउ हाइना मणिकांत Manipuri Association for North East India Akhanaba Mifam Ama ngarang Ranipur Kasada pangthokre thauram aduda Meghalaya Manipur
Myanmar amadi atai mafam kayadagi lakpa association asigi member kayasu saruk yaki mifam aduna association asi hena mapangal kangkat hanaba hotnabaga loinana atai thorum kaya paikhatnanabagi warep kayasu lauki mifam aduna silserda Manipur guest house sananaba Manipur gi chief minister da taksina bahaiba warep kayasu lauki Manipur State Kala Academy na sinduna iboyai ma Sumang Lila Sanglen da sathariba nimpugu taret suba All Manipur Sumang Lila Festival gi ngasi marini chanba numita Navadip Ningthaujam na iba maibam Purnima si leimana takpi tambiba yengam leirak nupi Leilas Association gi sana yoheri chan amadi athokpam tomcho gi mayekta leimapokpam sar na takpi tambiba maitai leimrol art performing center gi jalem gum haina mingthonba Sumang kumhai ani sanakhi Hauzik amok sanabagi pau phangbigani भारत की अंडर 19 की क्रिकेट टीम दा लमदम असिगी अहानबा सानरोय अमा ओइना सरुक यारिबा रेक्स आरके इंटरनेशनल की थाकता साउथ अफ्रीका अमसुंग भारत अनीना सानकिबा मैचता माई पाक्रबा मतुंग पौनफम लमदम मणिपुर दा हलकपदा मणिपुर क्रिकेट एसोसिएशन अमदी लमदम असिगी मसाना असिबु पामजबा मियामना हराउते यामना ओखरे मणिपुर क्रिकेट एसोसिएशन ना मपुंग ओइबा थौदांग लौदुना सानरोय रेक्स आरके ना इंफॉल इंटरनेशनल एयरपोर्ट ता ओकलबा मतुंग लुवांग पोकपा क्रिकेट ग्राउंड दा महाकबु ओकपगी थौरम ओइबा पांगथोखी थौरम अदुदा एसोसिएशन की लुचिंग पुरेलसु ओरिबा सगोलबन केंद्र की एमएलए आरके इमोसु सरुक याखी पनबा याबदी साउथ अफ्रीका अमसुंग इंडिया अनीना सानखिबा मैचता रेक्सना ओवर 9 गा बॉल मरी लंगबदा सुबनतगी रन 19 खक पीरगा विकेट मरी लौदुना मसाना असिदा महाकी पुवारी सेंबा होखिबनी All Assam Manipuri Student Union Amasu Amadi Hozai District Committee na sinduna Yausang Kumhai 2019 gi Sports Literary Amadi Cultural Meet Kamari Lainana Let Kamdev Sharma Memorial Kang Competition ngasi Hozai gi Gauranagar da laiba Krishna Nanda Sharma mandapta hogdokre ngasi hogdokpa match ta Gauranagar Young Sporting Club Amadi Manipuri Royal Club anina sanaki Kang hogdokpagi thoram aduda wangang laduna Amasu gi advisor ke Rishikesh na nat ki oiba masana singi maru oiba ya adu palladuna hozai di ariba masana sing asibu yokhat nanaba honaduna talakli haiki khoi asam da maitei gi kanglu se am li duna khoi maitei gi oiraba yam senglaba sugumba sanaba ase khoi tawduna maitei gi culture se khoi ngan mohnaga dabani duna sumaina ngakpagi khudong jam phangbai damakta exam harau phauje Assam Manipuri Student Union na ukaliba khongtatche jam maitei khoi gi inat oiraba sports tagi chingna maram kunimakta hudropase ai tartagi all Assam Manipuri Student Union du tanga thagachari masang dasu amukamu hanna athang chahidasu asigi ju hena pangthopa nganguna na ya satawri Paugi Markhan Aten break amatanga luxury NIT Manipur na sinduna Ogri 2019 drift into Utopia Highway team da Mars kun gani pantiki kuntraga matway fawa Langol de laiba NIT da pakthok jaragani thauram masigi manung channa Miss Ogri Mega Night Battle of the Bands Hip Hop Night Dance Competition Cosplay Mini Night Voice of Ogri Extempo Debate Quiz Painting Football Dota 2 Counter Strike PUBG Mobile amadi Mobile Legends na chingba event sing yauri form phangpham Ogri Office NIT Manipur Langol Sindam Book House Singzamai Dissolve Center Kaisampat Junction Deltas 0 Squawkatel, Ibojo Computer Center, MU Gate Opposite, Nandini Bookstore, Bisnupur Bazaar, Neo Bakery, Ningthokong, Lifestyle Fitness Gyms, Thangai Pro, LK Bookstore, Lamlong, Lairik Makon, Palace Gate, Ravi Jewelry, Kakjing, Gateway, Nambol, Thangzam Pepper Mart, Moirang, Avishi Bookstore, Kongba Bazaar, Naughty Dog, Kashampat, Big M Studio, Katwa, Makhanaurem Laikai. Last date of form submission 15 March 2019. Akupa Marol Gidama, Akwegi website www.ogri.org daki Khanglaba Yagani. ब्रेक की मतुंगदा मयाम मुखहना तरामना उक्सरी प्राइम मिनिस्टर नरेंद्र मोदी महाकी पोंगनाफम स्टेट गुजरात की नुमित निनी की खोंगसत की दमक ngasi गुजरात थुंगलबा मतुंग साउखत थौरांगी ओइबा तोंगान तोंगान बा थबक थौरंग कया हौदोकना पगा लोइनना अहमदाबाद मेट्रो की अनोवा फेस अमसु हौदोखे प्राइम मिनिस्टर की नुमित निनी की खोंगसत असिदा महाकना जामनगर अहमदाबाद अमदी गुजरात की कोनुंग गांधीनगर दा चतुना तोंगान तोंगान बा थबक थौरम अतैसु हयेंग हौदोकदोरी ngasi की खोंगसत अदुदा फमुंग चट्रेट के यांखै लैबा गुरु गोविंद सिंह हॉस्पिटल अमदी हॉस्पिटल असगी पीजी हॉस्टल सु प्राइम मिनिस्टर ना हंगदोखे बीजेपी की नेशनल प्रेसिडेंट अमित शाह ना पुलवामा टेरर अटैक मतुंगदा हंदक इंडियन एयरफोर्स की जेट फाइटर सिंगना सथखिबा बोंग की लांदादा यामद्रबदा जैश-ई मोहम्मद के
लाथोक बचनी के यांखैरोम हाट की हाइरिबा वाफम अदु एयर स्ट्राइक पु राजनीति की कानरबा लौननबा सिजिनबनी हाइना हानगी यूनियन मिनिस्टर मनीष तिवारीना मराल सिरखरे हिरम असिगी मतंगदा महाकना मखा तारदुना भारत की मिनिस्ट्री ऑफ एक्सटर्नल अफेयर्स ना थादोरक चेरोल अमगी मतुंग इन्ना पुलवामादा चथखिबा लंदा अदुदा जेएसई मोहम्मद की मसिंग यामलबा लानी सिक्रे हाइना हाइखरबसु तुंगदा इंडियन एयर फोर्स ना थादोरक चेरोल अमददी मखोइना थमखिबा टारगेट सिंग अदु चपचाना बोम थादबा ngamki adum oinamak mafam aduda lanmi kaya siba changba haibagi chapchaba wafam ama thambadi nganmalli thidokpodaba yaroi haikiba lai haina phongdokhi भारत लैंगक्सु शांति पामी अदुम ओइनमा करिगुम्बा सिंगनरकलबदी लेमना थारोय हाइना प्रेसिडेंट रामनाथ कोविंद ना हाइक्रे वाफम असी महाकना कोयम्बटूर गी सुलूरदा लैबा एयर फोर्स स्टेशन दा पांगथोखिबा प्रेसिडेंट गी कलर प्रेजेंटेशन पैरेड की थौरमदा फोंदोखिबनी महाकना मखा ताना भारत की एयर फोर्स विंग असी करी तोबो ngami हाइबदु हंदकी पुलवामा गी लंदा अदुना मालेम पुंबदा मयेक सेंगना खंगहनख्रे मसिदा नटना एयर फोर्स की लानमी सिंगना महौसाना पीबा लाइवक थीवा थोगदोक सिंगना मियोइबगी पुंसी कंदुना लाकली मतेंग पांगदुना लाकली मसिमक लाइवक पुंबगी सौथोक सनिंगाइने हाइना सिंथानखी पाकिस्तान संजफम पीदुना थमलिबा जेएसई मोहम्मद की कैम्पता भारतना एयर स्ट्राइक तौदुना लंदाख्रब मतुंग लैवाक अनेगी मरक्ता अहेनब शक्ति उन्ननबा होनबदा असि अना यावना अमांग अता कया थोखिबा अमदी लनफा ओइख्रबा भारत की एयर फोर्स की विंग कमांडर अभिनंदन भारत कुसिन नरख्रबसु लैवाक अनेगी मरक्ता थारुम तौनबदी लेफ्ट्री ngasisu लैवाक असिगी अनेगी मरक्ता यानखिबा नोंगमई कामनबगी वाफम थुगाइदुना पाकिस्तान की लानमी सिंगना लाइन ऑफ कंट्रोल की मनाक्ता लैबा जम्मू अखनूर सेक्टर दा मोटो सेल यावना नोंगमई कया कापसिलखरे मतत ओइना नोंगमई कापसिलकपा अदुगी पाकुम पीबा ओइना भारत की लानमी की माइकैदगसु खुदहनखे ngasi ayuk anganba pung 3 dagina pung 3 makhai fauba maikai anigi marakta nongmai kamnakiwa aduda भारत की माइकैदा अशोक अपन अमता यावखिदे लैते हाइना डिफेंस की वांगांग लोइना फोंदोरखरे नागालैंड की लोंगलेंग डिस्ट्रिक्ट लैबा कोल माइन दा थबक सुबा सिनमी मरी मफम अदुदा सिंग लैबाक निंखारकपदा लैखिद्रे कोल माइन असी नागालैंड अमदी असम गा ताइनबा बॉर्डर एरिया दल लैबा योंगलोक हाइरिबा खुंगंग अमदा लैबनी माइन असी था अमगी ममांगदा मरी लैनबा सिंगना थिंजिनख्रबा मतुंग सिनमी सिंग अदुना मसा मसादा पोचै लौक्षनुनबा चलुबदा लाइबक थिबा थौदोक अदु थोखिबनी लैखिद्रबा सिनमी मरी अदुगी मनुंगदा अहुंगी ममिंगदी कृष्ण गोगोई तुतु नियोग अमदी धनेश्वर कवि मखोई मरीमक असम दगिनी लोंगलेंग डिस्ट्रिक्ट की ऑफिशियल सिंगी मतुंग इनदी चिंग लेबाक निंखायरकपगी थौदोक असि डिस्ट्रिक्ट अदुदा चयोल अमरोम लेप्तना सुखिबा नोंग अदुना ओइगनी हाइरी पनबयाई ngasi था अहुम रोंगी ममांगदा मेघालय की कोल माइन अमदा सिनमी 15 लैखिदबगी थौदोक लैख्रबनी ngasi nungthil phongna khiba pause singda kari kari maru eba pau yauribagi habadu mayam punnamuk mieng taminasi Kangleipak ki maira Sadul Tribe Demand Committee ki wafam sarkar na positive oiba maungda khanagani Chief Minister N.B. Rain media ki advertisement ki lupa lakh umra nithoi ki senfam pithoklagani Press Academy lingnaba honagani Bishwajit AR na Nagaland da NSCN IM gi camp ama thugai khre Surrenderi singna akanba khonggang sangsilakadawri combing operation chathakre Kangla Pau lisingani tara mari gi mitai maitai ST list yaunaba commission semle demand asi yamna maram chai kendra ga che chanari Chief Minister Nagaland amadi Myanmar da lalawa singi camp sing takthokre Manipur Human Rights Commission gi award pasing sarkar na khangbidre mani Pandam Manipur Vidhan Sabha की बजट मिफम ngasi loisinkhre STDC की डिमांड मरम चाइ अथुबा मतम द लैंगांग थबक तो ओथोंगना होटनरगनी चीफ मिनिस्टर IMC ना कैथेल फंबी इमा सिंगदा कार्ड एलोट तौबदा असोइबा लैखिब्रा हाइबदु यंगसिल्ली TH श्याम कुमार जितेंद्र अनाब लायंगदबा डॉक्टर बु डॉक्टर रा लॉकअप त लैखिद्रबा सर कुमार की इमुंग द लैंगांग लुपा लाख मंगा मतेंग पीख्रे सरेंदरी सिंह खोंगंग चंगसिलकदौरी लोइसिलकपदा मरुइबा पाउ मुकहन्ना Taramathoi suba Manipur Legislative Assembly gi tare suba budget session ngasi loisinkhre session asigi aroiba sitting da ngasi department manga gi apunba senphom lupa crore lising amaga nimfuga mathoi ga lakh manga ga lising yankhay gi mari pass tawkhre Mitai maitai singbu ngak senduna thamba haibasi laingak asina su sogatle haina Chief Minister N Birena haikre
नरेंद्र मोदी की हैथोई सिंथोई बना ngasi इंडिया ना मालेम की लेवाक सिंगी मरकता मफम अमा कनबा ngamle haina गवर्नर डॉक्टर नाजिमा हेपतुल्ला ना हाइख्रे कैथलिक स्कूल कांचीपुर ngasi अमुक हन्ना थोंग लोनख्रे माहिरोई सिंह मयुम दा हनख्रे अमदी मणिपुर दगे सिक्किम दा ओजा ओइबा मियोय अमा मिहात थिना हातोकलगा थनमले सिक्किम पुलिस ना चिंगनबा मियोय अमा फारे ngasi gi wenadi manipuri paw matang asida loijare times of manipur news mi eng tabi punamak po arun blana mo kana khurumjari